Desam के Secretary General Sital Loinam Sokiba Thodok Mari Lena SI Ama Constable Amaga Thodok suspend okre. Manipur Provisional Liquor Amendment Bill lising ni Nepal Assembly passed over the Mehulang Pok ne kadana section watamali. Manipur University की BSc Professor AP Pandey लोकतो हाइदुना मोसुनंगरा हिंग नोंगाइदी की गवर्नमेंट जनरल स्ट्राइक साथी हुई नसरी ISTV की मणिपुर पाउमेंग ताबिब सिंह तराम नोकचोबलना पाउसन पिजरी Satkibatang Taratarukta Desam की Secretary General Sital Oinam na lusing mahirui sing na Manipur University की BC AP Pandey लोकतो kadabini haina BJP office mamangda kongjang sangsin bida police na in bida Sital Oinam bo oil tanker mana makuda takiba thodo aduda sena ba SI amaga loina police personnel ama suspend tokre haina Chief Minister N Biren haikre ngasi ras Medi City da laikanari ba Desam की thongmi sing amadi mahirui sing bo Chief Minister na yengsin meset bida mangna magata na haikibida Talk about the video footage in Buddha, hiding late in the Nuakide, Asopa Nanglaba single lang with a sung by the Karago Kudimak Sarkana Potologan Haki. Without an investigation, normally the government doesn't take any action. But this particular incident, we have analyzed the video footage and I feel shocked situation. And immediately I have suspended one SI and one police constable. This whole expenditure will be by us. Manamaga Taduna Musu Mutamadi Musana VCAP Pandey Loktok Pagimatang the Toriba Dimanasi Cabinet Pamduna Kanaraga Central Government Takibalebani Manipur University assist Central Government ki Oibamara Moibana State Government could things in ba Ngamdabale BC Pandey Gimatata Tizinba Matamda Malaler Matolodi Masana from Tadopatabani Ngarang Manipur ki Governor ga Unaduna Hiramasig Matang the Kanakre Governor Nasu Bharki President that message Takibalekre Madugi Sabsaba positive response Laklobaya Heki. No, we are demanding, but I am not the authority. I am not the authority, but we are demanding. That's why I told you, state government's hand is very little tight because being a central government. But from the government side, what the Musu Muta want, we are pressing to the central government. That's the thing. So Hayangdagi Huduriba sitting in the Legedaba State Assembly in Nungzumi from the Manipur Provisional Liquor Amendment Bill listing the Nepal Assembly the past over the Mehulang Pok token in Kadana section Watamli. Nasi ISTV News Kakana Unabada Kadagi Finance Secretary Takelambam Gitsendra Mangana Fundropada Ngarang State Cabinet na Manipur Provisional Liquor Amendment Bill listing the Nepal Assembly the past Taunaba Waref Lokibadu Kantaningi Mana Makata Duna Manipur Lam Mangma Mahiru Sing Matum Quina Mahitama Panglak Manipur University ki wathok asida pukning sangdraga yu sungba madi yuan ber sarkar thawai yaudun leire Manipur sarkar na entrepreneur singda kanaba pibada natana Manipur ki yu mapanda thadokpada sahi amada lupa crore samri rom fangduna state ki revenue ka bangawgani hariba sarkar ki firem adugi matangda ISTV news na hangba wangi pakhumda gi chandron haikibada sel tungi pibam afagan ba khakta yenglaga yu sungan ba si yamna langani lamlamasigi health social cultural amadi identity da manglakadaba du udana nakal nama kakti yengduna sarkarna warep lobo sumloi yu sungmada seng mayam sizina krabadi hana saba ko nadriba sigmadakta hena awaba mayoknagani maduna lamdamasida seng tangba tholokloi haingai leite haiki bo mena thingbagi karmain thingsige kari karamba mongda thingnaba honasige hena khanbana tabida ngasagi khujil thorang haiba thare koi businessman aduga entrepreneur khargi mogi yaka yenga moina adugadi chahi meda crore lising puthokani crore lising ma revenue lakani state ta kanagani haiba sumai purakan adu ngasi gi khabar sida khoi media da hapakpadana crore lising ma hayambadagi crore chahum yankai dagi chamri phau lakani hai adugadi crore khardang oiga su phanga su adum yadoribra pass tawdana ba khoi agitation mayam khoi changchin ba khoi mayam da budi hek lauthok chabdi lauthok charoi adu khoi political parties mayam khoi unana ba khoi sem sajari and hayeng mo putoga heta pass tawni haba madu mukti hoi thajade and hoi putoga mamang da sumasi putoki ba leire mamang da khoi MLA oi biram ba hojina honorable minister khoi Andrew gi Syam Kumar na phawda pukhalaktana yam kana debate tawna ki basu leige mamang gi house ta aduna masi hoi hayeng se putone hare masi putoktana bane khoi na kadana haijari siso and moina di putokani hare masi putoktabana phai maramdi khoi hoji leiba prohibition act se
mapung phana masi chana halakanda hoi amendment to ba dong sagi legalization do nataba amendment di hoi dong welcome to wi amend to biu manam di magi lai di ba rules and regulations khar sem tok to wi ai manam di matam da lupa changa fine oi adu hoji matam ga hoi outdated ore adu na hoji se hoi yu thapam da hoi fine asu hen ga dam jail la su tham ga hai bagi ngasai strict rules khara hoi sem tok pudi madudi hoi kadai ma kedi am welcome to gani adu ga ngasai adu me am do loina na thai raga hauji hoi amendment tawba adusu yu sungani haiba posidi khwaidagi laibak thibam ne Amaramda All Manipur Women Social Reformations and Development Chamas Nupi Samas ke Secretary T.S. Ramanina Haiba Pilasi Sarkana pass to Yaroi Lamdamasida Fungiba Sankara Sina Fawa Sava Konadra Matamasida Paisakara Fanga Nganguni Kanduna yu Sungnabi Wakalol Putroli but Tosiladu Miambo Hana Basinba Tosil Hike. Kevin Logiva Yugi Prohibition Warrior to a Suya Yaninde. A coin as for Lishima Samapan Mogdama Toida. A coin prohibition exit Tingravani. Aduga Hoji Mak Bala Pali was Harkasina Pagara Hiraga. You Sung Sundra Lam Kuding Makta Hoji poor Mangiba Pari Baguli Meamje. Mashadi Pai Hai Guli di Karaja Kino. Hoji Lam Kuding Yakoida of Shalai. Guli Shabaga, you Takvagana, you Takwa. Guli Saba, Adum Mama Mapan, the Captain Nukti, Hai, Yoliba, Jariba, Taiba, Yolagan, Shai, or Lagamasa, Takan, Haraudi, no E, Lekaida, Angang Pishak Pishak Singya, you Tantan Loi Mange, Androda Singwa, Singwa, the Singwa, Pay and the Singwa, the Moitat Kalum than the day, which is Talok Matanung, I hope Nikangan Dang, Nikanga Taiba, Angang, Mang Shibu, Sarakana, Kanrangam, Ramayang Guru, no Kanbro, Kanana Kalatoine. Aku ba iram dam sibo kana kan biri ge ngasi nupi haliba isha isho haliba yu na thakta siri me amje mayang guru na kan bra haiba moina kali dabak to ngarang yu gi pas to shya yaroi ai khoina chuk poina chahi kon tha ni pho hena yu gi dabak ngasi hairei si moina henjal ngang da yu gi da lak pa income to cha ja ningdre madu cha do saru no wei guli pa la chi jagra ge Manipur University ki VC Professor A.P. Pandey Loktu Haiduna Musunangarang Hinungai Digi Kokwe Journalist Track Santi Witness Satari Journalist Track Asina Moiduna Mahi Luisang Tong Hangnakide Sarkari Luisang Sing Mog Sagum Tabakapi Sang Nemke Koraman Kaitel Tong Hangnakide Tangal Kaitel Pona Kaitel Amadi BT Rotel Dukan Sing Tong Lonaki Ima Kaitel Sing Mog Sagum Popum Pamnakide Lambi Demi Hanagum Nasanakide Petrol Pom the Cinema Hall Sing Tong Hangnakide Mapam Krada Journalist Track Asibu Sogat Bani Haiba Muyakana Lambi Timwi Taba Satanaki Journalist Track Asida Palm Toto Total from Kaya section Torang locally. Manipur University ki Vice Chancellor A.P. Pandey Loktu Haina Musunangarang Ahing Nungai Digi Satarkiba Pung Nefunipal Journalist Strike Asibo Bishnupur District of Afam Kaya Sawatuna Miyukiana Lambi Tingbi Tabak Sataki Nito Kong Bazada United Women's Development Organization Bishnupur ki Thomi Kiana Lambi Tingbi Tabak Sataki Desam ki Thomi Yauna Mahiroi Kayabu Police na Fu Sakiba Thong Bu Yaning the Fongdoki Journalist Strike Asina Moiduna Morang Kaitel Thong Hangnakide Lambi the Misat Wisang Yamna Nemki Sarkari Loisang Yauna Mahiloisang Kaya Thong Lonaki Amorom the General Strike Asibu Sawatuna Kumbi Bazarda Mahiroi Love Kaya Made Lamdamalungi Merapabi Luki Imaibel Singna Satari General Strike Asibu Sawatuna Lambi Tingbi Tabak Sataki Amaram the General Strikes Asibu Sawatuna Kumbi Bazarda Lamdamalungi Imaibel Sing Amadi Mahiroi Yauna Miyukiana Thoroktuna Lambi Tingbi Tabak Sataki Police na Mia Madu Tangkai na ba Honabada Munarakpadigi Miyoi Hum Police na Fakre Police na mi Fakre Haiba Pau Tabadi Kongjang Kangsilaki Tung the Police Amadi Miam Gimarakta Pau Pautok Nabadi Irangadu Nemtakre General Strike Asina Moiduna Kumbi Kaitel Wangu Kaitel Amadi Sagang Kaitel Sing Wapam Sing Tong Hangnakide Mahiloisang Sing Tong Lonaki Lambi the Mi Satwi Sang Yamna Nemki Manipur University ki Vice Chancellor A.P. Pandey Bu Loktu Amadi Mahiroi Singh Punsi Kallu Haina Sangsilpa Khongjang the Police na Mahiroi Singh the Satiki Thong Bu Yaning the Fongdoktuna Bishnupur Bazar da Ngarang Nuidang Maragi Khongjar Masatkre Apun Mamera Paibi Ima Luf Bishnupur Amadi Mahiroi Singh Luf Kayana Saru Yakiba Meragi Khongjar du Bishnupur Block Langkhai Dagi Hauduna Bishnupur Bazar Fauduna Satlaga Hanagi Mafamda Lantung Pam Oike Mara Khongjar du Gamari Lena All Manipur Kanbai Ma Luf Amkelgi Vice President Lauramam Sakina Mahiroi Singh the Police na Satiki Thong Yaning BC Loktu Haina
ꯆꯪꯁꯤꯟꯕ ꯈꯣꯡꯖꯪ ꯑꯁꯤ ꯏꯃꯥ ꯂꯨꯞ ꯑꯁꯤꯅꯁꯨ ꯁꯧꯒꯠꯂꯤ ꯍꯥꯏꯈꯤ ꯆꯪꯁꯪꯕ ꯁꯥꯇ꯭ꯔꯁꯤꯡꯗ ꯐꯨꯗꯅ ꯆꯩꯗꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯏꯟꯕꯗꯒꯤ ꯒꯥꯔꯤꯅ ꯇꯛꯏꯕ ꯁꯣꯛꯏꯕ ꯄꯜꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯃꯁꯥꯒꯤ ꯃꯅꯤꯡ ꯇꯝꯖꯕ ꯉꯝꯗ꯭ꯔꯕ ꯂꯩꯉꯥꯛꯂꯣꯟ ꯑꯃꯒꯤ ꯃꯈꯥꯗ ꯄꯨꯂꯤꯁꯁꯤꯡꯁꯤꯁꯨ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤꯕ ꯕꯤꯖꯦꯄꯤ ꯒꯣꯕꯔꯃꯦꯟꯕꯨ ꯈꯤꯇꯪ ꯋꯥꯔꯧꯏ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯖꯥꯁꯤꯡ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯨꯞꯁꯤꯡ ꯃꯌꯥꯝꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯃꯔꯤ ꯃꯇꯥ ꯑꯃꯗꯤ ꯕꯦꯀꯤꯡ ꯂꯩꯕ ꯃꯤꯅ ꯇꯧꯕ ꯈꯛꯇꯪ ꯌꯥꯕ ꯑꯣꯏꯔꯒꯗꯤ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯇꯤꯟꯗꯅ ꯂꯩꯒꯗꯧꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯤꯡꯈꯥ ꯇꯝꯅ ꯍꯤꯡꯖꯈꯤꯒꯦ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯃꯐꯝꯗ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯃꯤꯕꯁꯤꯅꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯁꯥꯁꯤꯟꯅꯕ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯗ ꯁꯦꯟꯅꯕ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁ ꯑꯃꯗꯤ ꯁꯛꯅꯥꯏꯔꯕꯁꯤꯡꯕꯨ CBIꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯆꯠꯊꯗꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯄꯤꯔꯕꯗꯤ ꯑꯇꯩ ꯂꯩꯍꯧꯔꯤꯕ ꯁꯥꯁꯤꯟꯅꯕ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯁꯨ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯦꯛꯁꯇ꯭ꯔꯥ ꯖꯨꯗꯤꯁꯤꯌꯦꯜ ꯑꯦꯛꯖꯤꯀ꯭ꯌꯨꯁꯟꯁ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯦꯅꯨ ꯗꯦꯕꯤꯅ ISTV ꯅ꯭ꯌꯨꯁꯀ ꯈꯟꯅꯅ ꯎꯅꯕꯗ ꯐꯣꯡꯗꯣꯔꯛꯂꯤ ngasi manipur da fake encounter da yam chauna chenari ba khoi gi achaw asang maruina pham pai riba leba ki phamnai raba sing asigi mathak ta akhoi je achaw investigation am chathaba horagadi manipur da fake encounter je taseng na thoki haiba case myam ama leiri banina ngasi ma akhoi supreme court ta su lising amaga chawnga ga kunipan case akhoi supreme court ta hoji investigation tawna bai damakta case nifu manga leirabane ado supreme court ki su tang hataki lagliba tang July gi tang kuntare sida sigi hearing je leibani adu bhaugi ba July gi tang ani da supreme moi CBI na langkhalak badadi case mari di investigation loiren hai adu hoji phawba gi di lagliba tang kuntare sida haidiba aroiba investigation je CBI na kayamuk yamna thamoi sengna supreme court ta langkhalaga manipur da achumba gidamakta kadai phaw puthorakpadino haibasi masi amasu akhoida jingnadabadi ngamde ꯃꯥꯡꯅ ꯃꯈꯥ ꯇꯥꯗꯨꯅ ꯁꯥꯁꯤꯟꯅꯕ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯌꯥꯎꯅ ꯈꯔ ꯍꯦꯟꯅ ꯂꯨꯕꯅꯤ ꯈꯟꯕ ꯀꯦꯁꯁꯤꯡ CBIꯗ ꯁꯤꯟꯅꯔꯕꯁꯨ ꯃꯅꯤꯄꯨꯔꯗ ꯌꯧꯔꯛꯄ ꯃꯇꯝꯗ CBIꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯡ ꯃꯤꯌꯥꯝꯅ ꯄꯦꯟꯅꯗꯕꯅ ꯃꯈꯣꯏꯗ ꯊꯥꯖꯕ ꯀꯌꯥꯝ ꯌꯥꯝꯅ ꯊꯝꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯁꯤꯡꯉꯁꯤ ꯐꯥꯎꯕꯗ CBI ꯁꯤꯅ ꯀꯦꯁ ꯑꯃꯇꯗ ꯃꯥꯏ ꯄꯥꯛꯇꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯌꯧꯔꯛꯑꯒꯗꯤ CBI ꯁꯦ ꯂꯣꯏꯅ ꯃꯌꯥꯏ ꯆꯝꯕ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ CBI ꯗ ꯍꯪꯅꯤꯡꯉꯤ CBI ꯁꯦ ꯀꯗꯥꯏ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯅ ꯊꯥꯖꯕ ꯊꯝꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯅꯦ ꯈꯨꯗꯤꯡꯃꯛꯇ CBI ꯗ ꯁꯤꯟꯅꯔꯦꯗꯤ ꯍꯥꯏꯕ ꯍꯦꯛꯇ ꯑꯗꯨꯕꯨ ꯊꯕꯛ ꯇꯧꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯇꯝ ꯆꯥꯅ ꯃꯣꯏꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯗꯦ ꯃꯇꯝ ꯆꯥꯅ ꯍꯤꯌꯔꯤꯡ ꯇꯧꯗꯦ ꯌꯩꯊꯣꯛꯑꯒ ꯂꯩꯕꯁꯤꯅ ꯉꯁꯤ ꯚꯤꯛꯇꯤꯝ ꯏꯃꯨꯡ ꯃꯅꯨꯡ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯦꯟꯗꯕ ꯑꯗꯨꯒ ꯌꯥꯝꯅ ꯈꯣꯟꯁꯥꯎꯅꯕ ꯃꯁꯤꯗꯒꯤ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯂꯥꯛꯑꯣꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝꯕꯗꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯃꯣꯏ ꯑꯗꯨꯒ CBI ꯗꯁꯨ ꯍꯟꯗꯛꯀꯤ ꯇꯥꯡ 23ꯒꯤ ꯖꯨꯂꯥꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯃꯈꯣꯏꯅ ꯑꯔꯣꯏꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯔꯣꯏꯕ ꯀꯦꯁ ꯈꯔꯗꯨ ꯃꯈꯣꯏꯅ ꯁꯦꯡꯅ ꯂꯥꯡꯈꯠꯄꯗꯨ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯉꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯣꯏꯔꯤ इसिंग थुमजिनख्रबा चादोंग विलेज के मफमसिंगदा लमदम अदुंगी मियोय मना केस फीस फार्मिंग तौदुना मियोय क्याना मसाना मसाबु थबु पिजबा हौख्रे हिरमसिदा रिपोर्ट अमा aina hojik lepsaribasi khul district ki ramrei village ni laiba khiba haigatra bebena paikhalpa chawkho thorangi saru amoina mapithel dam sa khibadagi mafam si submerge tawkhraga isingna pungthum thumjinba adumba khulama oikhre sadong amadi maga thangnana leiba khul kayama ising manungda lupaga leikhre khunja singna hingnaba pambai thirakpada case farming tawraga ising manungda ngayo aga adumba yamna chawna mai pa ani haina thajaba adumba farmer ama unarga hoji wari sanabagi pawdam du lobisi mayam se law leitre na wanaraga saunara dum leire mi amana ngamdrasu punsilaga imung mayam punsilaga areba mayam puthoga ko masi tawba darka oi manipur se fish production se yam watlibni mapandagi loina purai dune adana masidi manipur dama ko ni su kanagni duga si affected hojiki khunja mayam gi singi su ko hanadagi dum ka khat pangamuni ai khali kamamda
4,000 gi chang da ko hape kam am se 20 feet square ni aduga magi lub se around 14 feet kumba ibani nga mamam na kg mam pharadi se 10,000 produce tawrusu 200 rupees to yon bada 150 to yon bada kanda ko around 15-20 lakhs ki pabadi yabni adu machingjak ki duga koi gi expenditure mayam auto de adum low di sin adum yam thina hen da phagne na khal government dagi di hojik phawbudi karisu leitri khoina su approach tawbudi tawe du moina di project achaw seme adu ngairo haibni adu makha ta pawdi mo ku phangdre adu ICR de approach tawe moina yam encourage tawbi se approximately kamada around 50,000 kumbudi changi hukum nga se sidi amamam da dum 15 to 20 da dum piece ta ko main laweba yam lawba kan di si problem we adu khoina macha si thadari se lupa mamam da leiraga mathang chahi da dum keno harvest tawna baina nga gi consumption wangman khibana state asigi oina chahi amada nga metric ton 10,000 to kumba akhigi oxide state gi loksali wase sigumba anowa wakhalon si akhigi puthokpiraga masida tungin biraga satha batarga di nga gi potoksi awat pasu leiroi aduga loinana state asigi mapanda thadoga state sigi revenue kahan mangam haibai thajaba sing asi unaraga mafun si laaga thijanma tanda akhone khangma ngam wafam ne ISTV news gi dama somtha boiga loinana pautam jariba Richard Ranjan Sadong Miles ngasi upung tarumuk taba matamda kunapan chuba sam rifles ke company ki kangbu amana petrolling selingai da Aijol Jopi da sagang da singna IED pokai handuna ambush to crep tadodu da Assam Rifles ki Apu Burma ko bamyo ema sole hari Assam Rifles ki makai digi su handuna nomai kap ki hari hoji makha ta pau kam rumpi dengan datin me brem tang lamne se nati chat lage ba please ai chat lage ba election ki matam loikhbadi adu duma amu unab phangaro asum tawna mango season chat khabada adum haina winkies mango swiss rolls adum phangaro khangedana Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu A magic mix of chocolate and vanilla marble cakes from Winkies, the cake specialist. Enjoy the tastiest bread in town, manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. nati chat lage ba please ai chat lage ba target ki season loikhbadi adudi ma amu hana unab phangaro asum tawna mango season chat khabada adum haina winkies mango swiss rolls adum phangaro khangedana Saraswati Coaching Institute Singmerong Khonang Karak Imphal admission open class 11 science foundation course starting of class 16 July medical regular course NEET UG 2019 starting of class 25th July special features supply of the study material from Delhi weekly test strictly in the NEET pattern free studentship secure mark for 80% and above hurry limited seat only we nourish your futures. I think we should run at once. Winkies Swiss roll. Yam turabo punsibu Winkies am tadi piudana. Papa, quick zone gidi tata tis college di. Mamal suma phang kuding cham mane yo suma ngaro pista salabni na. Adu suma takta superlink footing gi offer me amam piri sidi. Taj electric run no sin bagum na yo tisin bayar. Dudi sana gi mohut yang na sin bayar andre. I think we should run at once. Winkies Swiss roll. Yam turabo punsibu Winkies am tadi piudana. I think they are going to get us. Indeed. I think they are going to finish us.
I think we should run. At once. Winky's Swiss roll. Yam turabo. Punshibu Winky samtadi piudana. Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu June thagi GSTR 3B return file tawbagi aroiba numiti lakliba July gi tang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur. Break mutu taranung seri makata boxing Haujik sathar be general strike khudong saba loduna alto car amada poropa yung liter samyang kai general strike sogat pasingna lamsang thong maning da far ge using ado heduk tuna mai thado khre ngasi roi semba madi lamsang fabu gi lambi gi saru kya da thatuna ban sogat ki lamsang thong gi maning da su lamda madong gi miyamna lambi thatuna ban chathari ngai da chingnai oiba alto car ma lak padagi satpa yaroi habi gi loina car adu gi manata changsilubada using adu yorom badagi mafam adu da ban sogat pasingna yu adu haidok pa loina mai thaduna mangan ki Amaromda Irosema Madi Lamsang Maiki the Ban Sogatuna Lambi Tinkiba Sing Maiki Digi MUG VC Kudak the Lokto Amadi Mairi Sing the Police Sing the Satakibaka Hand but Hong Sing Buyaning the Fondoke. This is a Atoma Tamda Manato Yaning de when a Siki Bansi Tok Jabani, and the Atoma Matamda Mahak Pam Hadokuna, Magima Pam the Hanba, Asina Pamjari Biche, Nasi Satabu, Nasimea. Adi amatam tina makuma sa to diktuna imunai mutaduna adigi phuba se akhoi aningte haduna khoi ngasi gi banse tawjabani Tazi tang tara mathoidagi hoduna Manipur da leriba VDF personal singna makhoigi khusumal matunga sanaba maongda hengatuna PU haiba dabida BDF personal singna khulai thadokuna masa masagi duty tawduna khongjang sangsalapagi saru ama oina ngase Imphal West District BDF Welfare Association na sinuna Pisumthong Community Hall da ngase VDF personal singna wakat mipam phamkre wakat mipam aduda saru yakeba Imphal West District VDF Welfare Association ki President MD Riaz Khan phongdorokpada Hauze Manipur leriba VDF personal sing na fangliba khosumal asi matam sanadre lenga asina matam sana khosumal atubu matam da PU thasi ta kuma thoida Manipur leriba VDF personal sing oiba apunba mipam famduna tuan ba warep sing lorgani karigumba lenga asina VDF sing na taliba demand sing pithok trabadi VDF personal sing na tuan ba makal makha kya gi khongjang sang sinaba sem sari haina phongdroke laliba de 25 fawba akoi sizwa strike ase asumani sumai khoi changkhan gani aduga Day 25 July si Pawda Kaigumba Manipur government possible response sama PV daftar agadi Day 25 ki matung dagadi koi makhal makha kya gi akan ba agitation kaya ma koi sangkhen ba sem saraga leire lodina koi lagliba Day 21 jida all Manipur gi oina district khuding maki koi achoba mega meeting ama koi Imphal gi maroi bampham da koi pangthok jagani hariba meeting asigi mangwajana amadi laliba Day 25 sigi mamang leiba koi assembly session sigi manungda Manipur government khana biraga BDF sing sigi sabsawa matam ga chanaba Adi kusuman piri habiki chapsaba odoroi na thokri makai de koi strike asi hanbalai dana do or die da makhal makha kya ge jasna kya ge oina ga koi sangkhen da sem sar ga lai habis Thasi ki tang tarukta National Highway number 2 gi Kohima gi hospital manakta lambi namthaki budagi Dimapur dagi tongan ba polam puba gari sani gi mathakta panduna leramba du lambi semjin bagi thabak loi budagi sangyeng oina ngase utagi mafam adu lanthok tuna Imphal lomda gari khara lanthorokre ngasi numidang Dimapur da pandu lerba gari sing Imphal da thorok na ba honari ngasi All Manipur Road Transport Drivers and Motor Workers Union gi Mihus Singh Surface Transport Eco and Environment Society Nagaland Secretary Bipin Sofia Yauna Dimapur da pannu leiba gari sing driver sing da seng hawai amadi sana thanu polam sing yan thokre People's Upliftment Organization sinduna ngasi Imphal East Lamboi Khulls amadi Nongsungi Yum Chahum Rongi akoibida kanghida kathokre thongamari lena organization gi president Huining Sumbam Sanjoina handak sei koine ising isauna solaba khul oibena maram orga kangna sendokpa leina kayadagi ngakthok nanaba mangjongna section tharong lokapin haiki lamukun amadi nongsumda akoi ngasi kanghida kathok sabi program phak paiga se masidai hatak chawgi ising sidai da iram nongla sina mastik chana leitamne tungjandana leibasina masa koksandana bagi dongta akoi ngasi program se paiga sabani Loisala patang si muroi pok singam kan pizre
Desam ki Secretary General Sital Oinam Shokiba Todok Mari Lenana SI Amaga Constable Amaga Tabutaki suspend Tokre. Manipur Provisions Liquor Amendment Bill lising Targanipal Assembly to pass over the Mehulang Pok Token Haina Kadana section Watoli. Amadi Manipur University ki BSc Professor A.P. Pande Lokto Haiduna Musunangarang Ahing Nungaidi Kokuvision Track Santi University. Miku basi pawidi ay estimina pizza ba Manipur Pawmatang Slozire Mingtang Purong Pamukana.